ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕ ꯌꯦꯟ ꯀꯥꯡꯁꯣꯏ ꯁꯤꯝꯄꯜ ꯁ꯭ꯇꯥꯏꯜꯗ ꯊꯣꯡꯖꯕꯗꯣ ꯍꯧꯖꯔꯒꯦ. ꯍꯥꯟꯅ ꯒ꯭ꯌꯥꯁ ꯊꯥꯒꯠꯄꯤꯔꯅꯤ. ꯑꯩꯈꯣꯏ ꯆꯥꯅꯕ ꯀꯣꯟ, ꯑꯗꯨꯒ ꯏꯁꯤꯡ ꯑꯔꯨꯕ ꯑꯁꯦꯡꯕ ꯀꯜꯂꯨꯕꯤꯔꯒꯅꯤ. ꯏꯁꯤꯡꯁꯦ ꯁꯥꯍꯜꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯍꯥꯏꯔꯤꯕ ꯁꯤꯗ ꯂꯩꯔꯤꯕ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯃꯌꯥꯝꯁꯦ, ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯦ ꯐꯣꯇꯣ ꯑꯣꯏꯅ ꯂꯤꯁ ꯑꯣꯏꯅ ꯍꯥꯞꯆꯔꯛꯀꯦ. ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯃꯌꯥꯝ, ꯑꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯀꯌꯥ ꯇꯧꯕ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯣꯔꯟꯐ꯭ꯂꯣꯔ ꯀꯣ ꯁꯤꯁꯨ ꯈꯔ ꯆꯪꯉꯛꯀꯅꯤ. ꯑꯗꯨꯒ ꯃꯊꯪ ꯍꯥꯞꯆꯔꯛꯑꯒꯦ. ꯉꯥꯏꯍꯥꯛ ꯉꯝꯃꯤꯟꯅꯔꯁꯤ. ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯊꯥꯡꯒꯠꯆꯈꯤꯕ ꯏꯁꯤꯡ ꯑꯗꯣ ꯁꯧꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯍꯥꯏꯇꯥꯔꯦ, ꯁꯤ ꯁꯣꯜꯠ, ꯊꯨꯝꯁꯦ ꯆꯥꯃꯁ ꯇꯤꯁꯄꯨꯟ ꯑꯃ, ꯑꯅꯤ, ꯑꯗꯨꯒ ꯍꯥꯞ ꯁ꯭ꯄꯨꯟ ꯑꯃꯒ ꯍꯥꯞꯆꯤꯟꯕꯤꯔꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗ ꯂꯩꯔꯤꯕ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯨꯟꯕꯗ ꯋꯥꯕ, ꯍꯥꯏꯕꯗꯤ ꯆꯤꯛꯀꯟꯁꯦ ꯃꯨꯟꯕꯗ ꯈꯔ ꯋꯥꯒꯅꯤ ꯀꯥꯡꯁꯣꯏꯅꯤꯅ, ꯑꯗꯨꯅ ꯃꯥꯁꯦ ꯍꯥꯟꯅ ꯍꯥꯞꯄꯤꯔꯅꯤ. ꯍꯥꯞꯄꯤꯔꯝꯃ ꯍꯥꯞꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯄꯥꯏꯖꯔꯤꯁꯤ ꯁꯤꯡꯅꯤꯀꯣ. ꯁꯤꯡꯁꯤ ꯈꯔ ꯑꯗꯨꯃꯥꯏꯅ ꯄꯥꯇꯛꯅ ꯁꯣꯏꯕꯤꯔꯒ ꯍꯥꯞꯄꯤꯕ. ꯑꯗꯨꯒ ꯁꯤꯡ ꯍꯥꯞꯈ꯭ꯔ ꯃꯇꯨꯡꯗ ꯐꯖꯅ ꯍꯥꯏꯐꯦꯠꯇꯪ ꯑꯣꯠꯄꯤꯔꯅꯤ. ꯑꯗꯨꯃꯥꯏꯅ ꯁꯣꯏ ꯃꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯨꯜꯃꯣꯔꯤꯁ ꯃꯔꯨ, ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯀ ꯍꯥꯏꯅꯕꯗꯣ, ꯈꯤꯇꯪ ꯍꯥꯞꯄꯤꯕ, ꯄꯤꯟꯁ ꯃꯨꯛꯇꯪ. ꯑꯩꯗꯤ ꯄꯤꯟꯁ ꯑꯣꯟꯖꯗ꯭ꯔꯦ, ꯆꯥꯡ ꯗꯥꯝꯗ ꯌꯦꯡꯖꯔꯦ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯚꯦꯖꯤꯇꯦꯕꯜꯁꯤꯡꯁꯤꯗꯤ, ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤꯗꯤ ꯈꯤꯇꯪ ꯔꯣ ꯑꯣꯏꯅ ꯆꯥꯗꯧꯅꯤꯅ ꯑꯍꯥꯟꯕ ꯀꯥꯝꯕꯁꯤꯗꯤ ꯍꯥꯞꯆꯔꯣꯏ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯞꯇꯧꯕ ꯃꯆꯜ ꯍꯥꯏꯕꯨ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯞ 1ꯗ ꯁꯤꯃ ꯂꯣꯏꯔꯦ. ꯑꯗꯨꯒ ꯁꯤꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯟꯕꯤꯔꯒꯅꯤ. ꯑꯗꯨꯒ ꯋꯤꯁꯤꯜ 2, ꯍꯥꯏꯕꯗꯤ ꯑꯅꯤꯔꯛ ꯅꯠꯇ꯭ꯔꯒ ꯑꯍꯨꯝꯔꯛ ꯀꯥꯝꯕꯐꯥꯎ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯅꯤ. ꯑꯩꯈꯣꯏꯒꯤ ꯀꯥꯝꯕ ꯉꯥꯏꯕ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯍꯣꯔꯦꯟ ꯗ꯭ꯔꯥꯐꯇꯤꯡ ꯇꯧꯅꯕ ꯀꯣꯔꯟꯐ꯭ꯂꯣꯔ, ꯑꯗꯨ ꯌꯥꯝꯗꯕꯤꯗ, ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯁꯨꯝ ꯆꯥꯅꯕꯅꯤꯅ ꯌꯥꯝꯗꯕꯤꯗ ꯍꯥꯞꯆꯔꯦ. ꯑꯅꯤꯔꯛ ꯀꯥꯝꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛꯇꯪ ꯉꯥꯏꯔꯦ. ꯑꯃꯨꯛꯇꯪ ꯀꯥꯝꯃꯒꯗꯤ ꯊꯝꯗꯕ ꯌꯥꯔꯅꯤ. ꯑꯗꯨꯒ ꯃꯊꯪ ꯚꯦꯖꯤꯇꯦꯕꯜ ꯁ꯭ꯇꯐ ꯃꯌꯥꯝꯗꯣ ꯍꯥꯞꯄ ꯌꯥꯔꯅꯤ. ꯁꯤ ꯀꯣꯔꯟꯐ꯭ꯂꯣꯔꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯊꯤꯠꯇꯣꯛꯆꯕꯩ ꯋꯥꯅꯤ, ꯁꯤ ꯂꯥꯁꯇ ꯂꯣꯏꯔꯝꯗꯥꯏꯗ ꯊꯛꯆꯒꯗꯧꯅꯤ. ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯌꯁꯇꯔ ꯁꯣꯁ, ꯁꯤꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ, ꯍꯥꯞꯄ ꯌꯥꯏ. ꯑꯗꯒꯤ ꯄꯤꯌꯣꯔ ꯁꯦꯁꯥꯃꯤ ꯑꯣꯏꯜ, ꯁꯤ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯌꯥꯏ. ꯑꯗꯨꯒ ꯁꯣꯌꯥ ꯁꯣꯁ, ꯕ꯭ꯂꯦꯛ ꯁꯣꯌꯥ ꯁꯣꯁ, ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯌꯥꯏ. ꯑꯗꯣ ꯁꯤꯁꯦ ꯑꯣꯞꯁꯅꯦꯜꯅꯤꯀꯣ, ꯃꯌꯥꯝꯅ ꯍꯩꯅꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯍꯥꯞꯄꯤꯗꯕ ꯌꯥꯏ. ꯍꯥꯞꯄꯒ ꯍꯦꯟꯅ ꯍꯥꯎꯋꯦ ꯍꯥꯏꯕ ꯅꯠꯇꯦ, ꯀꯂꯔ ꯐꯖꯕ ꯑꯗꯒꯤ ꯃꯥꯒꯤ ꯇꯦꯛꯁꯆꯔ ꯐꯖꯕꯗꯣ ꯑꯗꯨ ꯑꯣꯏꯕꯒꯤ ꯋꯥꯅꯤ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯍꯨꯝꯂꯛ ꯀꯥꯝꯈ꯭ꯔ ꯃꯇꯨꯡꯗ ꯂꯧꯊꯣꯛꯄꯤꯔꯅꯤ.
ꯏꯟꯖꯥꯡ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯗꯅꯕ ꯍꯥꯏꯅ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯄꯨꯁ ꯇꯧꯔ ꯊꯝꯖꯕꯅꯤ, ꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯇꯦꯛꯁꯆꯔ ꯃꯆꯨ ꯀꯩꯀꯥ ꯌꯥꯔꯦ꯫ ꯁꯤꯒꯤ ꯁꯤꯝꯄꯜ ꯀ꯭ꯂꯤꯌꯔꯁꯤꯗ ꯑꯗꯨꯝ ꯆꯥꯏꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯉꯁꯥꯏ ꯑꯩꯅ ꯄꯟꯖꯈꯤꯕ ꯃꯃꯥꯡꯗ ꯑꯣꯌꯦꯁꯇꯔ ꯁꯣꯏꯁ, ꯑꯗꯒꯤ ꯁꯣꯌꯥ ꯁꯣꯁ, ꯑꯗꯒꯤ ꯕ꯭ꯂꯦꯛ ꯁꯦꯁꯥꯃꯤ ꯑꯣꯏꯜ ꯀꯩꯀꯥ ꯍꯥꯞꯄꯗꯣ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ꯫ ꯁꯤꯗꯒꯤꯗꯤ ꯐꯥꯔꯁꯇ ꯑꯩꯈꯣꯏꯅ ꯍꯥꯞꯇꯧꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ, ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯍꯥꯞꯄꯤꯔꯅꯤ꯫ ꯍꯥꯏꯐꯦꯠ ꯑꯣꯠꯄꯤꯔꯅꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯆꯅꯝ, ꯁꯤꯁꯦ ꯌꯥꯝ ꯀꯨꯞꯅ ꯁꯨꯒꯥꯏꯕ ꯅꯠꯇꯦꯀꯣ, ꯑꯩꯈꯣꯏꯒꯤ ꯄꯥꯅ ꯁ꯭ꯂꯥꯏꯁꯀꯤ ꯇꯥꯏꯞꯇ ꯁꯨꯃꯥꯏꯅ ꯄꯥꯅ ꯁꯣꯏꯕꯤꯒꯗꯧꯕ꯫ ꯁꯨꯒꯥꯏꯔꯁꯨ ꯌꯥꯏ ꯌꯥꯕꯕꯨꯗꯤ, ꯑꯗꯨꯁꯨ ꯍꯌꯦꯡ ꯂꯣꯏ ꯃꯐꯣꯟ ꯇꯥꯈꯤꯗꯅ ꯆꯥꯐꯝ ꯈꯪꯗꯕꯅꯦꯕ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯝꯖꯔꯤꯕ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯅꯤ, ꯁꯤꯁꯤꯅ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯒꯤ ꯇꯤꯜꯍꯧ ꯃꯔꯨ, ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯇꯤꯜꯍꯧꯒ ꯍꯥꯏꯅꯕ ꯇꯤꯜꯍꯧ ꯃꯔꯨꯗꯨꯅꯤ꯫ ꯃꯥꯏ ꯃꯅꯥꯗꯨꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯍꯣꯔꯦꯟ ꯐꯤꯅꯤꯁꯤꯡꯒꯤ ꯊꯝꯖꯔꯦ꯫ ꯁꯤ ꯂꯩꯔꯤꯁꯤꯅ ꯐꯗꯤꯒꯣꯝꯅꯤ, ꯁꯤ ꯂꯩꯔꯤꯁꯤꯅ ꯑꯋꯥ ꯐꯗꯤꯒꯣꯝꯅꯤ꯫ ꯃꯣꯏꯈꯩꯁꯤꯗꯤ ꯍꯣꯔꯦꯟ ꯐꯤꯅꯤꯁꯤꯡꯗ ꯍꯥꯞꯀꯗꯧꯕꯅꯤ꯫ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯒꯤ ꯃꯈꯣꯛ ꯍꯥꯏꯇꯥꯔꯦ, ꯇꯤꯜꯍꯧꯒꯤ ꯑꯣꯏꯕ ꯁꯔꯨꯛ ꯄꯣꯔꯁꯟꯗꯣ ꯍꯥꯞꯆꯔꯦ꯫ ꯑꯗꯨ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯟꯁ, ꯀꯨꯂꯤ ꯍꯋꯥꯏ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯃꯩꯁꯦ ꯈꯤꯇꯪ ꯂꯩꯈꯠꯁꯤ꯫ ꯉꯥꯛꯇꯪ ꯃꯇꯨꯡꯗ ꯍꯥꯏꯐꯦꯠ ꯑꯣꯠꯄꯤꯔꯒ ꯃꯥꯁꯦ ꯉꯥꯛꯇꯪ ꯁꯧꯒꯠꯂꯛꯄ ꯈꯛꯇꯪ ꯉꯥꯏꯁꯤ꯫ ꯑꯗꯨꯒ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯞꯇ꯭ꯔꯤꯕ ꯀꯣꯕꯤꯁꯤꯗꯤ ꯈꯤꯇꯪ ꯇꯧꯕꯒ ꯐꯠ ꯂꯥꯎ ꯊꯣꯛꯄ ꯄꯣꯠꯅꯤ꯫ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯐꯠ ꯇꯠꯈ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯃꯥꯒꯤ ꯀꯣꯕꯤꯗꯨꯒꯤ ꯇꯦꯛꯁꯆꯔꯗꯣ ꯐꯪꯉꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯉꯥꯛꯇꯪ ꯁꯧꯒꯠꯄ ꯉꯥꯏꯔꯁꯤ꯫ ꯃꯈꯨꯝꯗꯤ ꯈꯨꯝꯖꯤꯟꯕ ꯅꯠꯇꯦ, ꯃꯈꯨꯝ ꯉꯥꯛꯁꯟꯕ ꯈꯛꯇꯅꯤ ꯁꯤꯗꯤꯀꯣ, ꯄꯨꯔꯥ ꯈꯨꯝꯖꯤꯟꯕ ꯅꯠꯇꯦ꯫ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯁꯧꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯃꯔꯛ ꯃꯔꯛꯇ ꯁꯝꯖꯕꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯀꯣꯕꯤꯗꯣ ꯍꯥꯞꯄꯤꯕ ꯌꯥꯔꯅꯤ꯫ ꯑꯗꯨꯒ ꯑꯩ ꯉꯁꯥꯏꯒꯤ ꯊꯤꯛꯅꯔꯗꯣ ꯁꯦꯝꯖꯔꯒꯦ꯫ ꯃꯌꯥꯝꯒꯤꯗꯤ ꯑꯣꯌꯦꯁꯇꯔ ꯁꯣꯏꯁ ꯑꯗꯨ ꯑꯗꯥ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝꯗꯣ ꯑꯣꯞꯁꯅꯦꯜꯅꯤ, ꯄꯥꯝꯕꯤꯗ꯭ꯔꯒꯗꯤ ꯍꯥꯞꯄꯤꯗꯕꯁꯨ ꯌꯥꯏ, ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯁ꯭ꯀꯤꯞ ꯇꯧꯕ ꯌꯥꯏ꯫ ꯑꯗꯣ ꯑꯩꯒꯤꯗꯤ ꯄꯥꯝꯖꯕꯅꯤꯅ ꯍꯥꯞꯆꯔꯒꯦ꯫ ꯑꯣꯌꯦꯁꯇꯔ ꯁꯣꯏꯁꯁꯦ ꯇꯤꯁꯄꯨꯟ ꯑꯃ, खितंग बटन मारे खितंग हापिंजगे अदगी प्योर सेसामी ऑयल से मादी याम हापगी दरकार होती तो अहुमगुंबा अदगी से अंतंग हमें खेजगी अदुगा अखोगी साइगे हाइगिबा ब्लैक डार्क सोया सॉस हाइजे अखोगी टीस्पून ओलसु याई अदुगु टीस्पून अमगी चांगनि नापजोइजिसु सिजि फजन ओखाइबिराबा अदुगा सि जिग्नरि सेमबजरे सिदा कोबीजे खरा पत्थरप तौरबनिना महीजे खितंग वाटो माले आई वखंदा महीजे खितंग हापंजगे अदुगा सि मसागी फिनिशर दा हापदबा पोटसे सिदा
ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯈꯤꯇꯪ ꯍꯥꯞꯄꯤꯍꯧꯔꯅꯤ ꯌꯥꯝꯗꯕꯤꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯦꯝꯖꯈꯤꯕ ꯀꯣꯔꯟꯐ꯭ꯂꯣꯔ ꯑꯗꯒꯤ ꯁꯦꯁꯥꯃꯤ ꯑꯣꯏꯜ ꯑꯗꯒꯤ ꯑꯣꯌꯦꯁꯇꯔ ꯁꯣꯁ ꯑꯗꯒꯤ ꯗꯥꯔꯛ ꯁꯣꯌꯥ ꯁꯣꯁ ꯃꯌꯥꯝꯗꯣ ꯍꯩꯖꯤꯟꯕꯤꯔꯅꯤ ꯁꯤ ꯍꯥꯞꯄ ꯃꯇꯨꯡꯗ ꯂꯣꯏꯕꯒꯤ ꯇꯥꯡꯀꯛ ꯌꯧꯒꯗꯧꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯈꯨꯝꯁꯦ ꯑꯃꯨꯛ ꯀꯨꯞꯁꯟꯕꯤꯔꯅꯤ ꯑꯗꯨꯒ ꯋꯤꯁꯜ ꯑꯅꯤꯒꯨꯝꯕ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯒꯤ ꯑꯅꯤꯒꯨꯝꯕ ꯍꯥꯞꯄ ꯃꯇꯨꯡꯗ ꯋꯤꯁꯜꯗꯣ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯦ ꯃꯥꯒꯤ ꯃꯁꯛ ꯁꯤ ꯂꯩꯔꯦ ꯃꯥꯒꯤ ꯃꯁꯛ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯐꯤꯅꯤꯁꯤꯡꯒꯤ ꯍꯥꯏꯖꯈꯤꯕ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧ ꯃꯅꯥ ꯆꯤꯡ ꯇꯤꯜꯍꯧ ꯀꯥꯏꯅ ꯎꯗꯣ ꯑꯗꯨꯒꯤ ꯃꯅꯥꯗꯨꯅꯤ ꯃꯇꯣꯟꯒꯤ ꯁꯔꯨꯛꯇꯨꯅꯤꯀꯣ ꯑꯩꯅ ꯊꯝꯖꯍꯧꯔꯤꯁꯦ ꯑꯩꯁꯤꯅ ꯁꯤ ꯁꯨꯃꯥꯏꯅ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯛꯁꯨ ꯐꯖꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯐ꯭ꯔꯦꯁ ꯔꯣ ꯑꯣꯏꯅ ꯆꯥꯕꯒꯤ ꯃꯍꯥꯎꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯂꯦꯝꯍꯧꯕꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯩꯇꯩꯁꯤꯡꯅ ꯌꯥꯝ ꯄꯥꯝꯅꯕ ꯄꯣꯠ ꯁꯤꯗꯤ ꯈꯥꯕꯩꯅ ꯍꯥꯞꯄꯣꯏ ꯁꯤꯗꯤ ꯈꯨꯠꯅ ꯑꯣꯏꯅ ꯍꯥꯞꯆꯒꯦ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯌꯥꯎꯗꯕ ꯃꯆꯜꯁꯤ ꯍꯥꯎꯕ ꯌꯧꯗꯦ ꯀꯥꯏ ꯍꯥꯏꯅꯕꯅꯤ ꯁꯤꯗꯤ ꯈꯨꯠꯅ ꯑꯣꯏꯅ ꯌꯥꯏꯖꯒꯦ ꯍꯥꯏꯐꯦꯠ ꯑꯣꯠꯄꯤꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯇꯤꯞꯁ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯁꯥꯔꯤꯉꯩꯗ ꯆꯥꯕꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤ ꯑꯗꯨꯕꯨ ꯏꯪꯉꯒ ꯆꯥꯕꯕꯨꯗꯤ ꯁꯥꯔꯤꯉꯩꯗ ꯆꯥꯕꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯌꯨꯝꯗ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯂꯥꯁꯇ ꯑꯣꯏꯕ ꯐꯤꯅꯤꯁꯤꯡ ꯃꯥꯒꯤ ꯃꯁꯛꯇꯣ ꯌꯦꯟ ꯁꯤꯝꯄꯜ ꯀꯥꯡꯁꯣꯏ ꯋꯤꯠ ꯑꯦꯁꯤꯌꯥꯟ ꯀꯨꯖꯤꯟ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯦꯁꯤꯌꯥꯟ ꯀꯨꯖꯤꯟꯁꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯂꯥꯁꯇ ꯃꯔꯛꯇ ꯍꯥꯏꯈꯤꯕꯗꯣ ꯀꯣꯔꯟꯐ꯭ꯂꯣꯔꯗ ꯍꯥꯞꯄ ꯃꯌꯥꯝꯗꯣ ꯑꯗꯣ ꯍꯥꯞꯇ꯭ꯔꯒꯁꯨ ꯌꯥꯏꯀꯣ ꯑꯗꯨꯅ ꯍꯥꯞꯇ꯭ꯔꯒꯗꯤ ꯑꯦꯁꯤꯌꯥꯟ ꯀꯨꯖꯤꯟ ꯍꯥꯏꯔꯁꯨ ꯍꯥꯏꯔꯁꯨ ꯌꯥꯏ ꯍꯥꯏꯔꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ 왜 저런 거다?